ꯑꯩꯅ ꯌꯦꯟ ꯂꯣꯏ ꯈꯪꯕꯗꯒꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯌꯦꯟꯗ ꯄꯤꯖꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯔꯨ ꯃꯔꯥꯡ ꯈꯔ ꯄꯤꯔꯛꯄꯅꯤ꯫ ꯃꯗꯨ ꯌꯦꯟꯗ ꯄꯤꯖꯔꯕꯗꯤ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯌꯦꯟꯁꯦ ꯃꯤꯅ ꯍꯨꯔꯥꯜꯂꯒ ꯆꯥꯕꯗ ꯍꯨꯔꯥꯟꯕ ꯃꯤꯑꯣꯏ ꯑꯗꯣ ꯃꯕꯨꯛ ꯅꯥꯒꯅꯤ ꯑꯗꯨꯒ ꯁꯤꯕ ꯐꯥꯎ ꯌꯥꯏ ꯍꯥꯏꯔꯤꯕꯅꯤ꯫ ꯈꯨꯡꯒꯪ ꯑꯃꯗ ꯔꯥꯀꯦꯁ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯩꯔꯤꯛ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯔꯥꯀꯦꯁ ꯌꯥꯝꯅ ꯁꯨꯕ ꯅꯣꯝꯕ ꯀꯟꯖꯕ ꯅꯨꯄꯥꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯏꯆꯝ ꯆꯝꯖꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯩꯔꯤꯛꯇꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯌꯥꯝꯅ ꯂꯩꯕ ꯅꯨꯄꯤ ꯑꯃꯅꯤ꯫ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯩꯔꯤꯛꯅ ꯔꯥꯀꯦꯁꯇ ꯐꯖ ꯐꯖꯕ ꯋꯥꯈꯜꯂꯣꯟ ꯄꯨꯊꯣꯛꯇꯨꯅ ꯁꯦꯜ ꯇꯥꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯄꯥꯜꯂꯕꯅꯤꯅ ꯁꯦꯜ ꯍꯦꯟꯅ ꯇꯥꯅꯕ ꯇꯧꯁꯦ, ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯟ 2 ꯂꯩꯔꯒ ꯁꯪꯒꯣꯝ ꯁꯨꯝꯁꯦ꯫ ꯍꯣꯏ, ꯌꯥꯝꯅ ꯐꯩꯅꯦ ꯅꯪꯅ ꯍꯥꯏꯔꯤꯁꯦ, ꯁꯟ ꯂꯩꯔꯒꯦ, ꯑꯗꯨꯅꯕꯨ ꯍꯦꯟꯅ ꯐꯔꯅꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯍꯥꯏꯕꯗꯒꯤ ꯁꯟ ꯂꯩꯗꯨꯅ ꯁꯪꯒꯣꯝ ꯌꯣꯟꯗꯨꯅ ꯄꯩꯁా ꯇꯥꯟꯕ ꯍꯧꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯂꯩꯔꯤꯛꯅ ꯄꯩꯁా ꯍꯦꯟꯅ ꯇꯥꯅꯤꯡꯗꯨꯅ ꯃꯍꯥꯛꯀꯤ ꯃꯀꯨꯕꯣꯛꯇ ꯍꯥꯏꯔꯝꯃꯤ, ꯑꯩ ꯑꯍꯦꯟꯕ ꯄꯩꯁా ꯇꯥꯟꯗꯕ ꯌꯥꯗꯦ, ꯑꯗꯨꯅ ꯌꯦꯟ ꯈꯔ ꯂꯣꯏꯁꯟꯒꯦꯅ ꯈꯜꯂꯤꯌꯦ꯫ ꯌꯦꯡꯉꯣ ꯂꯩꯔꯤꯛ, ꯔꯥꯀꯦꯁꯁꯨ ꯏꯆꯝ ꯆꯝꯖꯕ ꯍꯤꯡꯁꯥ ꯐꯥꯎꯕ ꯍꯣꯠꯄ ꯍꯩꯇꯕ ꯅꯨꯄꯥꯅꯤ, ꯑꯗꯨꯒ ꯑꯩꯁꯨ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯌꯦꯡꯉꯣ ꯅꯪꯅ ꯐꯒꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯇꯧꯔꯣ꯫ ꯏꯃꯧꯒꯤ ꯃꯇꯦꯡꯁꯨ ꯑꯩꯅ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯀꯔꯤꯝꯇꯁꯨ ꯄꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯏꯆꯥ ꯅꯨꯄꯥ ꯑꯁꯤꯁꯨ ꯊꯕꯛꯄꯨꯗꯤ ꯐꯩ ꯍꯥꯏꯕꯕꯨ ꯍꯤꯡꯁꯥꯞꯀꯨꯝꯕ ꯍꯣꯠꯄꯁꯤꯗꯤ ꯅꯪ ꯅꯠꯇꯅ ꯀꯔꯤꯁꯨ ꯑꯣꯏꯔꯣꯏꯗ꯫ ꯍꯣꯏ ꯄꯥꯕꯨꯡ, ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯏ, ꯑꯗꯨꯕꯨ ꯄꯨꯟꯁꯤꯗ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯀꯦ ꯈꯜꯂꯕꯗꯤ ꯑꯩꯈꯣꯏ ꯁꯨꯕ ꯅꯣꯝꯕ ꯇꯟꯗꯕ ꯇꯥꯏ꯫ ꯃꯈꯣꯏꯒꯤ ꯍꯣꯠꯅꯕ ꯀꯟꯕꯗꯒꯤ ꯂꯩꯔꯤꯛꯅ ꯌꯦꯟ ꯑꯃꯗꯤ ꯁꯪꯒꯣꯝ ꯌꯣꯟꯗꯨꯅ ꯄꯩꯁꯥ ꯌꯥꯝꯅ ꯐꯪꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒ ꯌꯨꯝ ꯊꯪꯅꯅ ꯂꯩꯕ ꯃꯨꯅꯥꯜ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯌꯥꯝꯅ ꯇꯟꯕ, ꯆꯥꯕꯗꯤ ꯌꯥꯝꯅ ꯄꯥꯝꯖꯕ ꯅꯨꯄꯥꯅꯤ꯫ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯤꯉꯣꯟꯗꯒꯤ ꯄꯩꯁꯥ ꯄꯨꯔꯒ ꯆꯥꯕ, ꯑꯗꯨꯒ ꯂꯩꯀꯥꯏ ꯑꯗꯨꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯋꯥꯊꯣꯛꯇꯁꯨ ꯄꯥꯇꯣꯟ ꯐꯪꯗ꯭ꯔꯕꯁꯨ ꯍꯦꯛꯇ ꯆꯪꯂꯒ ꯆꯥꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯥꯒꯤ ꯐꯖꯗꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯍꯥꯏꯅꯔꯕꯁꯨ ꯃꯥꯅ ꯃꯅꯥꯗ ꯍꯥꯞꯄꯝꯗꯦ꯫ ꯃꯁꯤꯒꯤ ꯔꯥꯀꯦꯁ ꯍꯥꯏꯕ ꯅꯨꯄꯥ ꯑꯁꯤ ꯏꯄꯪ ꯄꯪꯂꯒ ꯂꯩꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯊꯤꯈꯤꯕꯗꯒꯤꯗꯤ ꯑꯍꯥꯎ ꯑꯍꯥꯎꯕꯒ ꯌꯥꯝꯅ ꯆꯥꯈ꯭ꯔꯦ, ꯑꯗꯨꯒ ꯄꯩꯁꯥꯒꯩꯁꯨ ꯌꯥꯝꯅ ꯄꯥꯏꯈ꯭ꯔꯦ, ꯑꯗꯨꯒ ꯑꯩꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯣꯡꯃꯒꯤ ꯆꯔꯥ ꯑꯃ ꯐꯥꯎꯕ ꯃꯄꯨꯡ ꯐꯥꯅ ꯆꯥꯕ ꯐꯪꯗ꯭ꯔꯤ꯫ ꯃꯨꯅꯥꯅ ꯔꯥꯀꯦꯁ ꯍꯣꯏꯒꯤ ꯌꯦꯟ ꯑꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯆꯥꯅꯤꯡꯗꯨꯅ ꯃꯇꯤꯟ ꯇꯥꯔꯝꯃꯤ꯫ ꯀꯨꯏꯔꯦꯅꯦ ꯑꯩꯅ ꯆꯥꯛꯀ ꯅꯤꯡꯊꯤꯅ ꯆꯥꯗꯕ, ꯑꯗꯨꯅ ꯑꯩ ꯀꯩꯅꯣꯝꯗꯤ ꯇꯧꯕ ꯐꯩꯗꯥꯏ꯫ ꯔꯥꯀꯦꯁꯅ ꯌꯦꯟꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯑꯗꯨ ꯃꯨꯅꯥꯅ ꯎꯔꯗꯨꯅ ꯌꯦꯟ ꯑꯗꯨ ꯎꯕꯗ ꯃꯨꯅꯥꯜꯗꯤ ꯆꯥꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯀꯨꯏꯔꯦꯅꯦ ꯌꯦꯟꯒ ꯆꯥꯗꯕ, ꯀꯨꯏꯃꯟꯗꯅ ꯌꯦꯟꯒꯤ ꯃꯍꯥꯎꯒ ꯀꯥꯎꯕꯨ ꯀꯥꯎꯔꯦꯗ ꯇꯧꯔꯤꯁꯦ꯫ ꯃꯗꯨꯗꯒꯤ ꯃꯨꯅꯥꯜꯅ ꯔꯥꯀꯦꯁꯀꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯌꯦꯟ ꯆꯥꯕ ꯐꯪꯅꯕ ꯀꯗꯔ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯥꯀꯦꯁꯇꯤ ꯃꯊꯧ ꯌꯥꯝꯅ ꯆꯤꯟꯖꯕ ꯃꯤꯁꯛꯅꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡ ꯂꯩꯔꯤꯛ ꯃꯄꯥꯝꯗ ꯆꯠꯀꯦ ꯈꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯨꯅꯥꯅ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯌꯥꯝꯅ ꯐꯖꯕ ꯇꯥꯟꯖꯥ ꯑꯃ ꯂꯩꯔꯦ꯫ ꯂꯩꯔꯤꯛꯅ ꯃꯄꯥꯝꯗ ꯆꯠꯂꯤꯉꯩꯗ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯃꯣꯏꯒꯤ ꯌꯦꯟ ꯑꯃ ꯍꯦꯛꯇ ꯍꯨꯔꯥꯜꯂꯒ ꯆꯥꯔꯒꯦ, ꯃꯁꯤ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯔꯣꯏ꯫ ꯃꯁꯤꯗꯒꯤ ꯃꯨꯅꯥꯅ ꯅꯨꯃꯤꯠ ꯇꯥꯕ ꯉꯥꯏꯗꯨꯅ ꯌꯦꯟ ꯑꯗꯨ ꯍꯨꯔꯥꯜꯂꯒ ꯆꯥꯔꯒꯦ ꯈꯜꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯇꯥꯔꯕꯗ ꯔꯥꯀꯦꯁ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯅ ꯇꯨꯝꯂꯤꯉꯩꯗ ꯃꯨꯅꯥꯜꯅ ꯌꯦꯟ ꯑꯗꯨ ꯍꯨꯔꯥꯜꯂꯒ ꯆꯥꯔꯝꯃꯤ꯫ ꯑꯁ, ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗ ꯌꯦꯟ ꯑꯁꯤꯗꯤ, ꯑꯩꯅ ꯆꯥꯗꯕꯒ ꯀꯨꯏꯔꯕꯅ ꯇꯧꯔꯤꯁꯦ꯫ ꯉꯁꯤ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯃꯥꯒꯤ ꯅꯨꯄꯤ ꯂꯥꯛꯇ꯭ꯔꯤꯉꯩꯁꯤꯗ ꯑꯃꯨꯛ ꯍꯨꯔꯥꯜꯂꯒ ꯆꯥꯒꯦ꯫ ꯃꯁꯤꯒꯤ ꯔꯥꯀꯦꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯄꯨꯔꯥ ꯕꯨꯗꯨꯅꯤ, ꯌꯦꯟ ꯃꯁꯤꯡ ꯊꯤꯕꯒ ꯍꯩꯕ ꯄꯣꯠ ꯅꯠꯇꯦꯗ꯫ ꯅꯨꯃꯤꯠ 8ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯂꯩꯔꯤꯛ ꯃꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯌꯦꯟ ꯁꯨꯝ ꯌꯦꯡꯕꯗ ꯌꯦꯟ ꯑꯃ ꯋꯥꯠꯂꯦ ꯈꯪꯉꯝꯃꯤ꯫ ꯀꯔꯤꯅꯣ ꯅꯨꯄꯥ, ꯑꯩꯈꯣꯏꯒꯤ ꯌꯦꯟꯁꯦ ꯑꯃ ꯋꯥꯠꯄ ꯃꯥꯜꯂꯦꯗ, ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ? ꯍꯣꯏꯅꯦ, ꯑꯩꯅꯁꯨ ꯑꯃ ꯋꯥꯠꯄ ꯃꯥꯜꯂꯦꯅ ꯈꯜꯂꯤꯅꯤ꯫ ꯑꯩꯅ ꯃꯁꯤꯡ ꯊꯤꯕꯗ ꯁꯣꯏꯔꯤꯔꯥꯅ ꯈꯜꯂꯤꯕꯅꯤꯅꯦ, ꯑꯗꯨꯒ ꯋꯥꯠꯄ ꯑꯣꯏꯔꯕ, ꯀꯝꯗꯧꯅꯤ ꯇꯧꯔꯤꯕꯁꯤꯗꯤ? ꯐꯔꯦꯁꯦ, ꯑꯃꯇꯪ ꯋꯥꯠꯄꯕꯨ ꯋꯥꯠꯆꯔꯁꯅꯨ,
makha tana watanaba tawrase. Madudagi numidang munalna yen ama amu huralaga charami. Mathangi numita lairikna masing thibada yen ama amu watlami. Madudagi lairikna akoiba aduda sum yengbada munal hanaga manadaba mawongda lairami. Madudagi lairikna mahaki nupa adu kaurami. Yengo nipa nahanda yen ama mangkre. Aduga ngasina ama amuk mangkre. Asumna tawrabadi aikhoi loina mangba tare. Kamdoksige adudi aikhoi kaidoba yai. Lairikna plan ama tawraga huranba adu farage khalami. Lairiknadi huranba adu munalni haina signarami. Mahaki nupana haibadagi munal asi ka hena chaba natraga thakpa tawrabadi mabuk hek nai haina haibani. Madudagi munana tanabani haiduna magi nupada wari launa sarami. Aidi kainom haige tawraga kaurene. Nahan aina ipamdagi halakpada lambida jadu haibi ahal ama thengnabani. Aina yen loi khangbadagi mana aingonda yenda pijanabani haiduna maru marang khara pirakpani. Madu yenda pijarabadi karigumba aigi yense mina huralaga chabada huranba miyoy ado mabuk nagani aduga siba fau yai haibani. Lairikna haiba wa adu munalna loina tarami. Madudagi mahak matha yamna sarami. Karigumba lairikna haibase sumlabadi magi yendo aina sarubadagi oyeni. Aina ngasaidagi puk naribase kamdawni. Aidi siba fau yai haiduna kamai tawni aidi. Munalgi pakhatpa adu ubada lairikna khangami madudi huranba adu munalni haina. Madudagi Rakeshna munalgi manakta satlami. Kaidarage munal nangbu nasaga ngamdrabaro yam wana leiba malida. Rakeshna lakpadagi munalsu pakhatpana maram oiraga mahaki anaba adusu hena narami. Ai kainom tawre aige puk nabado amuk haure. Tanja aduda lairiksu laami. Madudagi munal hena pakhatuna ma soidna sirani khangami. Kaidarage munal nangbu ngasaidi kaisu tawde haidaine hawjikna mu kari amuk tawrage. Mafam adu tabadagi munalna huranba adu mahaknani haina haidoklage khalami. Aibu amukta ngakpiyo. Aina nugi yen ado huralaga chabani. Aibu mateng amukta pangbiyo. Ai siba tare. Matungda amuk hana huralaga yen sararoige. Mafam adu tabadagi lairikna mayumdagi lafoi ama lauraga munalda pijabadagi munal mabuk naba farami. Madudagi lairikna hairami. Munal, hawjik nang nasariba lafoi ado jadu haibi nupi aduna pirambani. Karigumba aigi yen ase huranba na sarabadi lafoi asi pijaw adu natrabadi ma siba fau yai haribani. Leikiwa adu tabadagi munal adugi matik ikairami. Madudagi munal makha tana amuk hana huran kidre. Huranba haibasi fate khanduna thabak kana surami. Aduga lairik hoigi imungsu makha tana amang ata thoktana nunga yaifana pankirami.